Hi mayam, ay muklaksare, ay channel jida nong na sangbirakpa isnaw yauragadi ay channel jibu nungsibiduna subscribe tawbiramo mayam ay na utsariba machan singje hapsaraga wai singju hauna sujarake mayam aduna ngahak ay minasi mayam wai do ay nagsida haidokchare mayam aduna mana masingi yamna hapsaroige mayam mana masingi yamna hapsaraje wai je so lawe aduna wai singjuji so launa sabje aidi kara pamba wale aduna ai mana masingi kara yamdana hapsage kobi kara hapsage iduga fadigom kara hapsage iduga hawai aina mayam sugaijabane adudo kara hapsage aduga irum aina mayam fuchabane aduga aina piece oina khidang aina kakcharaga aina thamjabane sina chanjare aduga tuningko mana aina khar soidokchabane siga chanjare aduga yen atawbaje mayam aina koi kupna khara aina soiraga khara thamjabane jo hapchanjare aduga mayam tilau soiba kharaga hapchanjare aduga mayam aina morokne thumne ngarine keke aina fajana aina nekhaijaraga thamjabane siga haijanjarage aduga mayam ai simda tokhaijagige tokhaijabujidi ucharoige mayam wai singju loijare tu mayam aina mayam khoigi ai so launa chabaje ai pamjade aduna mayam tu wai launa joijab launa aina phajana singju je sujare hawgadaba manbra yengo yamna hawgadabadi male tu mayam aduna aigi channel jida nongna changbirakpa isnaw yauragadi aigi channel jibu subscribe tawbiramo mayam matungdaju anoba kaya thagatjaba ngamba oijage mayam masigidi matang ashaida loisanjarage mayam